MEETEI Indigenous Thang-TA and Cultural Institute MITTCI Linkhatkibagi Nifu Humdoirak Suba Foundation Day gi Thoram ngasi Imphal East District ki KONGBA KSHETRI LEIKAI da leiba MITTCI Hall da pangthokre Thoram adugi madung channa Indigenous Thang-TA Martial Art Form bu hena chawkhatnaba pandam da numit nimfuni chupna chathagadaba yumsarol haina mingthonba workshop cum production su haudoki Thang-TA gi Guru State Kala Academy Award English Singani Kungani Thoi Fangkraba Okram Manglem State Kala Academy Award di Filmmaker Rakesh Naurem MITTCI gi Hanagi Artist Sing Mutum Landoni Koijam Denita Okram Onyx Amasung Mutum Sofiana Certificate of Appreciation Piduna Taram Okpagaloinana Ikai Kumnaba Utki All Manipur Football MEETEI Indigenous Thang-TA Institute ki nifuga humdoirak suba mapokumon thoram KONGBA KSHETRI LEIKAI da leiba Institute asigi SANGLEN da pangthokre thoram aduda yumsarol haiba Institute asina puthokpa jagoi miyam da utki thoram aduda hanagi Imphal East ki upadhyaksha KSHETRI tama cultural activist Narendra Ningomba NLM club ki president KSH Sanahal na chingbana saruk yaki MEETACI ki president Khundrakpam Surchandrana lamdamasigi phajakraba jagoi isai Thang-TA asi ngasidi commercialize oirakpagum tawrakliba asidagi kharada oirabasu kalhoduna ipai puna thanamba chana kanglol kaidana thamnabagi wakhalonda linkhatkibani ipai puna sijinaramba Thang-TA gi kanglon ningthina hairaba mioi adudi masana masabu yeknabadagi ngakthokchaba laina ngamgani haiki कोई मैथई की अरीबा कल्चर की होइबा अदगी लेम की यात्रा बा तुम कोइना लेहौगदबा कल्चर सिंगसी योखटपगी पांदमदा तौजबनी नमित निफुनी की वर्कशॉप ता उचरीबा जगोय से युमसारोल हाइबनी युमसारोंगी मतांगदा होजिक हौगलैबा ngang मसे मेन तादना पक्षार साजनमगी नियम से तोंगनबा अमसोंग मयाम खंगनबा मेसेज अम पिजबनी डॉक्टर MEETEI Indigenous Thang-TA and Cultural Institute MITTACI KONGBA KSHETRI LEIKAI Imphal East Manipur na Sindun Nifu Humdoi Suba Foundation Day Celebration Pangthokibada Natana Yumsarol Haina Mingthonba Anoba Production Ama Puthokre MITTACI Sanglen da Pangthokiba Foundation Day gi Tharamadda Dr. KSHETRI Tama ex Upadhyakshya Imphal East Zilla Parishad Khundrakpam Surchandra MEETEI Director MITTACI KSA Sanahal Singh Retired Headmaster Government of Manipur Narendra Ningomba Cultural Activist Chairman IRCS MSB Nathoibamitung Singh Oiki Yumsaro nabe chei ta khoge yum chei ta khoge phidan jum ham ta ba ki yum jaka langjo ka da cham chauni mayai ka na pyam chauni sigi haiba ma loi lai ha jum tigi ma sigi yumsa le pani sigi loina na hoina Thang-TA Thang-TA ki ayamba Thang-TA ne khoi jer ki ma da jago sima ha pasar Thang asi lai ha taptagi magi lai ben niom ma asum man niom sing kai dana mai na cham ki ba ma selo na la ki ma tam sai Thang कोई मैथई की अरीबा कल्चर की होइबा लेम यात्रा बा कोई ना लेहौगदबा कल्चर सिंगसी वासे आइना लोखटपगी पांदमदा तौजबनी मसी निफुनी की वर्कशॉप ता उचरीबा कोई जगोय से युमसारोंगी मतांग हौगलैबा mसे मेन तादना पक्षार साजनबगी नियम से तोंगनबा अमसोंग मयाम खंगनबा मेसेज अम पिजबनी Imphal East District के मनुंग चनबा कोंगबा KSHETRI LEIKAI da leiba MEETEI Indigenous Thang-TA and Cultural Institute ki nifugu humdoirak suba Foundation Day gi thoram Institute asigi Sanglen da ngasi pangthokre Imphal East Zilla Parishad ki ex Upadhyaksha KSHETRI Tama MITTACI Director Khundrakpam Surchandra
NLM Club ki President KSI Sanahal Cultural Activist amadi IRCS MSB gi Chairman Narendra Ningomba Mioising Asina Mitunglen amadi Matangsina Chief Guest President amadi Guest of Honor oina saruk yakeba thoram aduga mari leinana tongan ba lamda state amadi international gi thakta award phanglakraba singbu ikai konoba uladuna kumjali singani kungani thoigi oina state kala academy award phangkraba thangta gi Sintakpuren Oja Okram Manglem Maite International Film Festival of Telangana Hyderabad ki Best Director Tarakraba Rakesh Naurem International Performer Tour Jamaica Lisingani Kunhumdoida Saru Yakeba Mutum Landoni Amadi Koijam Denita Amadi International Performer Tour Indonesia Lisingani Kunga Marida Saru Yaruba Oinam Onyx Mutum Shopiabu Achamba Kutol Pot Amampiduna Ikai Kunaba Udkibagalina Yumsharol Haina Mingtonba Jagoi Makal Amaso Mayamda Hanbu in Utki Toramaduga Mari Lena Institute SG President cum Instructor Kundrakpam Surachandrana Hai Kebada Ngasigi Mirona Thang Tabu Laina Logumsi Thang Tana Lamdam Sigi Sahi Lisang Anigi Puari Shamla Kivani Amadi Thang Tagi Aruba Machat Singh Maghandana Tamnanaba MITTACI na Honaduna Lakli Hai Ki Masigi Matakta MITTACI gi anauba production oina ngasi yumsarol haiba jagoi amusu puthokli hairiba jagoi asina meitei gi yumsarol gi akupasing jagoi gi kuthangda phongdoktuna tananaba honari hainasu makhata ki mase aina khajarpada kogi meitei gi ariba culture gi oiba adagi lem gi atra ba dum koi na lehogada culture singsi Masih aina yokat pagi pandamda taujabani ngasi namit nipuni gi workshop ta usari ba koi gi jagoi se yumsarul haibani yumsarul se yumsarung ni mutang da hoji hogulai ba angang singna de mse men ta dana paksar sajin magi niyom se tok na ba amasung mayan khangna na ba message am pijabani Imphal East Jilla की कोंगबा क्षेत्र लेकाई दलाइबा मीटै इंडिजिनस थांगता एंड कल्चरल इंस्टीट्यूट की निफुम दो शुभ फाउंडेशन डे ngarang pangthokre thormoduda malem gi thakta tongan bihiram singna mana phanglakraba mioi tarukta khudol poching piduni kai khumnaba utki thormoduda saknairba mioi kayasu saruk yaki gwaltabi da pawmising